Sil Kuki Liberation Army CKLA gi President Jauna Keder Kuntra Taruk Amadi Pripak Progi Capital Ama Kulai Thalok to Manipur Lengak the Sanjakre Manipur Lengak Home Department Sinunga Sinungtil Ahan Manipur Rifles ki Bank Honda Pangto Kiba Homecoming ceremony Aduda Sil Kuki Liberation Army gi President Ngalmin Cha Chonchon Allies Saikhongam Allies Sontak Yauna Lup Adi Keder Kuntra Taruk Amadi Pripak Progi Capital Ama Kulai Thalok to Sep Minister Sanjaki CM the Sanjaki Matamda AK series की राइफल मरी .22 की राइफल अमा 303 की राइफल अमा सिंगल बैरल अमा कार्बाइल अमा तोंगान तोंगान मखन की पिस्तौल मरी हैंड ग्रेनेड अनि तोंगान तोंगान मकाप यारिबा नोंगई मरु संवाग निफु लोइना की हाइरी थोरम अदु अथोय मिथुंग लेंगी वरोल पीरद चीफ मिनिस्टर एन बिरेन हाइकी बीजेपी 2.0 लाखपदगी होम कमिंग सेरेमनी की थोरम पांगथोकलपा असिना 2.0 लाखपदगी होम कमिंग सेरेमनी पांगथोरपसिंगी मनुंगदा ngasi gesina khwaidigi hena masing yamna surrender toba program amani Prime Minister Narendra Modi gi lamjing makhada awang nungpok bharata sakhotpagi lamda khumang chawsilakpa amadi thajaba kaya thanglakpadagi Sil Kuki Liberation Army gi kedar kunthra ga taruk amadi Pripak Progi Capital ama lengak na paikhaliba sakhot thorangda saruk yajage haiduna khulai thadoktuna changlakpa asi thagat ningai ni khulai paidun lan horiba lup kaya su lengak na sangjarakhibga loyena khumang chawsinna wari sanabgi thabak sathari atopa tongan tongan mala lawu lup kharagi kedar singsu athu matamgi manungda changjaraklagani habgi thajaba lai haina Chief Minister N Biren haiki ngasi gi thorom adu Rajya Sabha की MP इलेक्शन में सना जाऊबा काउंसिल ऑफ मिनिस्टर्स सिंह अमसुंग MLA के आसुसर याखे लाखपदगी ममांगदा होमकमिंग सेरेमनी मयामम्मा तौखरे हंदे किसना फाइदगी मशीन याम्बा केदरला खुलाई खरा वाला खुलाई खरा निथोय तौरगसु फाइदगी मशीन याम्बा ओइगनी मशीन दमतै homecoming ceremony da lakiriba Sil Kuki Liberation Army ki chairman baite magi senior colleagues aigi thamoi lagi aigi sangi mai ke di Manipur sarkar ki mai ke di Manipur ki miyang ki mai ke di ko tarama opseri ando Pripak Progi lakiriba Captain Nanki Heather Sombusu Equinamna Ramaway. Honorable Prime Minister Narendra Modi ji Law Matunda Awam ko Bharat Homai ba political scenario adu development economical related matters in the machine. Other committed some time. Aduna Mashidi Auna Bharat Ladiba state singer, particularly Manipur, Harrison. Sigatai Atopa, Mayam, Melaniba state singer. Complete over Yabba state and Manipur. Hoy moina han khara talking infrastructure the building the lambi the kari the khara cement or the industry ki dam the khara khan ki su pe Manipur su how ki the sai kar sida mayang ki matin the ki to the the team minister colleagues honorable MLAs sing the government ki employees we put no honor milena we अधिक मांग Manipur संसदीय इसी दर्शन की लिबरेशन आर्मी की चिन्नाव सेना सरकार से दा हमारे ऑनरेबल प्राइम मिनिस्टर नरेंद्र मोदी जी दा थाजब थमीरगा देखो युमदा हल्लगा लेगा की नेशन की स्टेट की सबको जवाब मिलने दसर के आगे हैं ना कोई बिचली है Hanana na por contrato ru maro masigi rusiyo baite ai tarama upse bogore na ko doi kai maro ni ala kucheri do Pripak ila pili ko
Sinau Sri Agachari. I never see Kurumsap Silver Mayanda Apple Domingue. The Holy Nikolai Bible, a Vidiba Chilinau Sinda. Hoi, Yamna. Honorable Prime Minister, to give a Kata, Lay Sassan, Civil Kata of America, my Pemakan Makabi. Lala Rupea, a great Hanasu home coming to prayer, to Jitsu, so what you guys can have a given be Manda Salary, Yamakumans of Sally, Jitsuano was seen, approached or quite the Equity, 1 minute or it was the Hazard can be a pretty power late. Other than equity, government ski, having the secret. Single Malita, my Maritana, some of us of the Vinaba, state number Wahinaba, tribal general Hydra, support for the Manada Vimo on the Silicon, but some of us of the Vinamba to be. Function of a government in Canada, some celebrities. Masiki singing on the 27th academic infrastructure where we don't know if it's coming off. Matamama the fighting backward class, Peluki, backward district in a Haram coming off. Nasi, Hungary says, Senapati, Ukru, Sosanpur, Sandel. She the Hungary census, ma'am, Lambi, the Hero, medical facility, the Hero, Lambi, the Hero. Makaki, skin care, honorable prime minister, Mozzie, Kadala, Pokana, Almetro, 7 to lying with the Salamba, Pesa, lying with the Lakana, Manada, Puki, recommend lying with the Pesas. Seeing the Mukta, one with the same one will Salamba Pesa, seeing the Pesas. Anang of a school like the Manamona to the PT Salamba Pesamaya, Nasia Pesas. Mapanda Perkat Hana of the basic in the other competitive exam one of the Salamba Pesa, Satra, even recruitments. Army recruitment, Army will the Malipudala cover, Hanadi Mapancha. You will see examination coaching Mapanasalam with the question of medical, police, social portal in Katana, Shijari, in the private in Katana. Mapanda, not the medical admission of the Sitchani and Pay. Other individuals say a pay, a general say a pay, and the Sitchahu. She freedom upon the Hasan of 7 to other than anybody could say, symbolize concrete key, Savayum and Kalaiba, Apollo Galico and Kalaiba, quality life, Apollo Piron Shepa, Masananda, and Kalaiba mission, Apollo Sinjak Sabbath and Kalais, 6 parts, 7. Nothing is again, I couldn't get to dig the season number by Sana, the number by Sana, the go in a way to lying bagi pure school light bagi pure sing ya apa pure semuanya isi pure kau tu ya tu kan tahu kalau ayam bang bawa mana pure na ada di corruption sampai apa madu di habit madu di culture itu gaya apa orang pasal tinggal tapi service bagi orang jauh lagi ada logik nasi kopi lagi kerja sing mayam su I experience usually a quite labor government scheme. Home community labor scheme, the Pangal will quite a incentive to not the other one family, one livelihood, by government loss of bread, but La Karatara, but they la home grant me over. High vision to show away. Kanabu Kedushi. Yung the family farm tongimba business masak tongimba adu balai bisin ko require priority bigani adu ga nakoi ko man sibda phajana laiba imungu lupiana
थापा मननबा अनांग स्कूल अफर स्कूल लाइक मनन नंबी नंबी खुदों चाव कोई गवर्नमेंट मतम की कोई मतें पालन होने के लिए एप्लीकेशन में नसी खुदों चाव चिलो का थमजली और वर्षन जब पता शांति लेतना डेवलपमेंट हो गए मयाम की ब्लेसिंग लगी हो कि वह सही तब से याम शांति लेगा फिर हम मोबाइल भी लेके नसी कोई मणिपुर में मान सकते हैं मिलने एक नसी याम अपने सडनली एक और जायका की जापानीज की इन्वेस्टर को जायका की टीमों को मिल गया जायका से नसी लेते से ये फूल मामा सदैव करेक्शन 1980 की आता ही माने ना 90 वाला कोई सेरिकल्चर प्रोजेक्ट में तो होगी लाभ सेरिकल्चर प्रोजेक्ट होगी लाभ का इसे 400 करोड़ मतलब तो 400 करोड़ से जितनी 2000 करोड़ मधु पूर्ण लाभ होगा सेरिकल्चर सी मणिपुर पाइक के तो मतलब मधु दे तो मतलब जुगी लोइन ऑर्डर में मन बोल रहा था तब तो वो मतलब ना हन्नगा अमोन मणिपुर से माय वो या के तरह साइकास नसी से लाखों वाली करना है तो किसी लाख मणिपुर कोई इन्वेस्ट हो गए कॉन्फिडेंस बिल्डिंग का ये लोग इस अधिक मत वर्ल्ड इंटरनेशनल लेवल पे कोई खास बने हैं लिस्ट में ना पंखों की बात ट्राई नेशनल की फुटबॉल पंखों की बात दुरान का पंखों की बात G20 की लेवा मैं अंदर की लाख का स्टेट पंखों की बात मोइल लाइक ये एक्सपीरियंस मुझे शू तारीख कुमड़ी का कोई ऑल इंडिया की स्पोर्ट्स मिनिस्टर की कॉन्फ्रेंस है तो वो सुमाइना एक स्टेशन कितनी मती मैं हमने पाम रखा अट्रैक्ट होने को स्टेट में हुए करीना नसी लापी जो सुमाइना मैं हमसे 20 किलोमीटर शांति किलोमीटर कोई लाभ नहीं ना और ये मैं हमने अट्रैक्ट होने को से मणिपुर लेकिन ये सिविल सोसाइटीज अदुगा any irrespective of communities please ban blockade adaki tawida ko kuira sahi mga transition to gidre makata na to ban blockade strike kasi to bigalo lagi to grievances to puna mo koi wari sanan ka tamin ka darkar lagi koi ngamna kadai atopna ngamna kadai ngamna to seminasi मतम कोई ने मांगी भाई कोई सही नहीं पूरा घर से कोई स्ट्राइक बने कोई मशीन नहीं खाना बदल कोई मशीन नहीं मुंह न बदल कोई मशीन नहीं उनका न बदल तैयार नहीं खा वो सौरभ का तैयार नहीं खा बदल पुलिस की दिया गया है बदल मधु की दुनिया वर्ल्ड वाइड में सब की दुनिया सोशल मीडिया पर सब दुनिया को से ट्रम्पल स्टेट नहीं है ना मैं आने रिकॉग्नाइज हो गया कोई नहीं लाभ दे चलत की दे इन्वेस्टर लाभ दे करना सरकार से रुक nasi halagal aja ko yung stagi na bibigyan mo ko nito muse ay ko manu depende to wala ko manu kamanu to nasi kamanu to nasi kamanu na sa nasi mapan thong na ko adu pan tawrani ata tawrani adu tukay ni trikane se please to bigan manipur kan baya aapne se manipur se shamam baya aapne se manipur se punna khajana ko I'm not going to suffer to Mumbai or again see him, but I got complaint comes out. Once again, I can see City Cookie Liberation Army leaders, Mami leadership, I respect all of them. I have a cherry, and go prepare ki, prepare for together. I will Masibu, Tana Sindi officers, Mayam Puru, collection. पुलिस की रेलवे का बयान आर्मी की आईबी की एसआईबी की सीआरपीएफ की और एक कलेक्टिवली एक होने का ऐसी पॉजिटिव और पुनी नमका तानसु रेलवे लेकिन मयाम युद्ध हंबिरा का समाइना कोई का पुन्ना नेशनल जी के लिए स्टेट की थोक को रसल ज्ञान में यार ना बस कोई देना और भी रखने हैं बस एक हजार हम जरी नमका कौन कैसे थम गए ने हम मन नहीं गए
Council of Higher Secondary Education Manipur Loba Sahi Sigoiba Class 12 की परीक्षा की फूल मथंग था की तांग तरा गनी थोई फाउ की मनुंगा सुंग सोई सोई दना हाइदोक लगनी हिरम मसी मतंग दा कोसेम की चेयरमैन तकेलम ओजित सिंहागा उनबा अमदा मांगना फोंगदोर खबी मतुंग नदी पांगथोखिबा क्लास 12 की परीक्षा अदुगी से येंबगी थाबक लोशिलपग लोयना हाउजिक इवैल्यूएशन की थाबक कन्न सथली इवैल्यूएशन की थाबक कन्न पाइखतली परीक्षा आसी की रीजन हेक लाउथोपगा महिरोइ सिंग रीजन येंबद खुदोंग सानबीदमक काउंसिल की वेबसाइट ता थागतकनी ऑफिशियल वेबसाइट अदुना kosem.inc परीक्षा की रीजन हेक लाउथोपगा महिरोइसिन रीजन येंबद खुदोंग सानबीदमक काउंसिल की वेबसाइट ता परीक्षा की फुल अदु थागतकनी ऑफिशियल वेबसाइट अदुना kosem.nic.in द येंब यागनी सही असी ओइनसु टॉप लिस्ट सिंग लेगनी हाइकी निंगसिंग बियाई सही असी ओइना फेब्रुवारी कुनगनी थोई देगिना अप्रैल अमा फो पांगथोखिबा क्लास 12 की परीक्षा अदुदा अपुनबा महिरोइ लिसिंग कुंत्रा तरुक का सातेत तरागा तरे न परीक्षा थाखिबनी मरुगी मनुंगा साइंस स्ट्रीम की ओइना महिरोइ लिसिंग कुनमरिगा संवा तरा हुमदोइ आर्ट्स की ओइना महिरोइ लिसिंग तरा माथोइ गे चहुम कुंत्रागा मापल अमसुंग कॉमर्स की ओइना महिरोइ सुपनतगी चनिपांगा तरा हुमदोइ खक्तनी हौखिबा सहीदा क्लास 12 की ओइना परीक्षा थाखिबा महिरोइ सिंग अदुगी मनुंगा अपुनबा पास तौबी सांग सादा 90.9 ओइखिबनी कांगपोकपी डिस्ट्रिक्ट के कांगपोकपी रिजर्व फॉरेस्ट की मनुंग चलेबा कांगसुप मकोम विलेज दा नियम कायना साजिलंबा युम अमदि लम खोपसिलंबसिंग तकथोकनबा संसिलुबा मतमदा खुंजासिंगना इरांग हौरकपदगी माइकई अनिमक्ता चौबी इरांग थोखरे ngasi युपुंग तराम तारकपा मतमदा मसिंग यामना पुलिस फॉरेस्ट डिपार्टमेंट की ऑफिशियल सिंग अमदि मरी लेना बलोइसंग की ऑफिशियल सिंगना खुल अदु संसिलुबा मतमदा मफम अदि खुंजासिंगना संग यारोइ हैना अथिंग पिरकपदगी पुलिस अमसुंग खुंजासिंग अनिगी मरकता मुंगनबगी थौदोक थोखिबने हाइरे मफम अदुगी खुंजासिंगना पुलिस तमना नुंग थाजिलकपा अमसुंग नावरिग सिंग कापसिलकपदगी पुलिस न मियाम अदु तनखाइना होनबदा मसिंग यामना तियार गैस सेल क्या कापखे अमदि मियाम अदु तनखाइना होनखि हाइरे थौदोकदा हौजिक फावबी वना सो पंजाबी पाव फंग ngамद्रि लोयना थौदोक थोफमदा इम्फाल वेस्ट डिस्ट्रिक्ट पुलिस की अहेनबा टीम संसिंदुना मियाम की रांग अदु लाक्सिनबा होनरी हाइना पाव असना मखा तारे 황대다 anak po si Talo anak po lo tham tin dấu lâu để vẽ căn định này hay gì nhỉ nọ phít riêng nọ thằng màแต่หัวไทยสู้หัวราขาบกินเชื่อ Manipur gi none amasong Tamenglongda haukiba numit ki numidang pung nipan makhairom tarakpada akan banong lainong sina amang ata kaya thokhankre akan banong lainong sit aduna yum kaya private school amasong government school kaya amang ata thokhanki electric wire post cable wire posting tongan balambi singratu sangakpada gi lambi sathok sasinda kaiba piki amaramda longmai part 3 da leba tengkongjang higher secondary school building gi mathaki saruk sing hundokre none gi praja sing khudongsa daba kaya mayok na banam lenga ki mari leina ba loisang namit yang sangbi na ba media
gi thongda khangalakli khungi luchingba singna mioi khudingmak cheksinna leinaba khangali amadi hawziki oina asok apangi paudi phangwa leitri amromda manipur gi mafam kaya dasu akan banung leinong sina amang ata kaya thuanki Det är lustigt att någon borde det här kräv. Aj snor ju. Oj. Det är nog det. Speran här är det. Aşı. คนชายเขาไม่ได้เกี่ยว Bharatiya Janata Party ki Sri Nongthomam Biren Lusing liba adugumlaba BJP ki susinaba laingak asina tama mapung phablo thru matungda tha ama housing thru matungda party sigi hena sessionanaba amasu party sigi thabak thorom singda hena mai pahanabida makta ngasi Bharatiya Janata Party Manipur Pradesh ki adugumlabi president ki thawai puribi Esadana lu chair lor kanda ngasi ayuk pung tara tarku matamdagi BJP mai election oiriba thamban sanglenda BJP khaktagi oiba adugumlaba MLA sing oiba mifam ma hojik chathaba hokre hojik phawi oina BJP ki oiriba council of minister singi marakta council of minister mapal haiba mosida haiba thomsida saruk yari loina BJP ki apunba MLA kuntra threat asigi manungda hojik phawi pungja si phawda BJP ki MLA kunna including chief minister phawi yaw kanda MLA kumwana hojik haiba thomsida saruk yari adu hojik haiba leiriba BJP ki apunba MLA kuntra threat asigi manungda walhori MLA sing asi makha ta lim thomsida yaw lakadra taga la oidra haiba tudi chap chap khangmang ngamdri loina hojik nakal amromda hojik leiriba chief minister Nongthomam Biren gi lenga asida council of minister ama oiriba adugumba thongam Biswajit ngasi ayupung tara mathoi takpu matamda Delhi gi damak akoi Imphal airport gi Delhi thadokre haiba paw amusu hojik koina phangba leiri aduga loina hojik si nakal amromda chathariba hojik leiriba lenga asigi lusing liba chief minister Nongthomam Biren gi lenga sasan amusu magi niti niyombu pendi haiba phongdok no ba phum single loina hojik Delhi da MLA khadi kem to lei hai wafam miyam na phongdok no lei bani adum ona mak MLA singi mai kai dagi bakhoida ben da wafam sing phongdok ki lei ga su kem tawi hai wafam simadi sabchana phongdok ko leitri hojik leiri ba lenga asida koi thaja da ba amusu ben da wafam kya phongdok kanda chief minister gi advisor oiramba hairok esigi akoi MLA wari ba mamang su education minister mamang ki tam da pairam ba du laba is Radhishyam akoi mahana pairam post saibadi chief minister advisor oiramba du chief minister advisor oiramba adu jati ba tha sigi tang tara ga manga da resignation pisin chabani madu matungda thapal assembly constituency gi MLA amusu oiriba Karam Shyam su mahana pairam ba syam ni pham thadok khabani madu matungda ikoi kuidana akoi haukiba ngoni ni siamangda wanging ta tha SG MLA oiriba pawnam Borjen su mahana pairam ba du lo syam ni pham resign tokhe haidi ba MLA humusna mana pairam ba portfolio sing haibadi chief minister ki advisor oiramba is Radhishyam na aduga Karam Shyam amusung pawnam Borjen pairam ba syam ni singi pham thadok kiba adu gi loina social media da mana phongdok ningba apam ba phom kaya ama phongdok ba miyam thengna kre haidi ba phongdok ki wafam sing adu da hawik nei ba lenga kasi bulu sing ni ba chief minister amusung council of minister khara da pin da wafam sing phongdok ki ba miyam thengna kre bani oirik film masi matang da hawik BJP gi oiriba sasal asi hena session hanna ba amusung BJP gi pangal hena ka kana bi matang da hawik wafam kaya ama puthok na khanarang bani habi thajaba leiri hawik jathari ba mifam masida nawya pakhang lapu kendagi MLA SKV alloina Manipur Legislative Assembly gi speaker soiriba Shaita saruk yadre lakti habagi paw amusu phangi adwa atopa MLA sing asi kana no haiba sabsan khamangamdri
ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯣꯔꯠ ꯏꯁ ꯏꯟꯆꯥꯔꯖ ꯑꯕꯦꯒꯤꯔꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯗꯨꯀꯦꯁꯟ ꯑꯅꯨꯄ꯭ꯔꯅꯥ ꯗꯦꯕꯤꯁꯨ ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯈꯟꯅꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯖꯦꯟꯗꯥ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯇꯕꯅ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡꯗ ꯈꯟꯅꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ Ngarang ahingda lalambung pung makhongki Imphal Hospital manaktage Imphal East Commandogi team amana chahi kuntrani thoi suraba Myanmar macha ama fagat pangamkhri haire Myanmar macha ama lalambung area da leire habagi pau fangbadege Imphal East Commandogi team amana thiba humbagi thabak chathabaga loinana Imphal West Police Control Room dagi su pau pi ki haire thiba humbagi thabak chathabada fagat pangamkhraba Myanmar macha adugi maming Jauhen chahi kuntrani thoi apokpa Jaumian kawi Myanmar gi Chungnatpi village tagini masadagi sale oina lupalising kun mangaga chamaga yangkai amade mobile phone amaga phagat ki haire wahong pahong na chingba chatharaba matungda faraba Myanmar macha aduna mahak Imphal da laiba tha ahum mari suraklei amadi mari leinaba che changsu amata paide Imphal da laiduna asok ana nanglaba Myanmaris miyoi singda Imphal Hospital da medical treatment piduna laibani haire Phagat khraba miyoi aduga loinana potlam sing adu Imphal Police Station da darkar oiba legal action laukhatnaba khutsin nakri haire Congress Party ki luchingba Rahul Gandhi bu aranba mawongda conviction pikhiba amadi MP famdege disqualified tawkhiba adubu yaningdaba phongdoktuna Thobal District Congress Committee TDCC na senduna district level Jai Bharat Satyagraha Sabha Thobal athokpamda laiba committee asigi office complex ta pangthokre Khongjang aduda saruk yaraduna TDCC ki president N Lukhoina hai Bharat ki itihas ta amukta thokhidriba mawongda Congress ki luchingba Rahul Gandhi bu Gujarat ki court amana chahi ani fadok pikhiba amadi pung kunmari ki manungda MP famdagi lauthokhiba pre-plan manba thawong asigi mayokta laibak asigi democracy da chana thazaba Congress Party na lepli laibak asigi tungi yaifana bagi amadi miyam gi yaifana bagi tamakta parliament ta lairiba micham miyamna LIC bank ta thamkiba senfam sing kadai da chatkhre amadi PM Narendra Modi amadi Adani gi mari karino hanglubada paukhum piba ngamdabagi dagi Rahul Gandhi da asuk chawba dandi SCP nabasin bani haibada haiman ba thokloi Rahul Gandhi na laibak asida democracy lairi haiba wakhalonda wafam ase miyam gi damakta khallaga hanglubani
अदुबु ngasi aranba mongda mahakpu jailda thamdaba yade parliament changhanba yade haiba wakhalonda withdraw tawkraba inkumza lising aniga taramapan gi defamation case ama nauhona na puthoraklaga masagi wafam amata phongdok handana conviction asi pikhibani thawong asi lebak asigi democracy da aruba phimam amada leire takpane opposition amagi mathau haibasi lengak adugi asoiba takpa amade chawkhat thorangi suggestion piba haibagi mathau amani haike panbaya ngasi gi paugi mifam aduda DCC BCC gi thaumi sing yauna mahilya gi mihut kaya susaruk yake Lalholup Jaliarong United Front na mamang chahi gi December 13 cessation of operation India government ka sign tawnakraba matung Lup asiga India government ki authorities singa ahanba round ki official oiba political dialogue haukiba April 18 da New Delhi da pangthokre haire ZUF ki Deputy Secretary Ministry of Information and Publicity Alur Saikona thadorak pacharol amagi matung ina ZUF ki oiba Charter of Political Demands sing yauba mari leinaba documents singi makhatana Indian government ka political dialogue chathaba yanaba mifam manungda India government ki authorities singda pisinki ahanba round ki political dialogue aduda nakal animakna haujik laiba position sing khangnabaga loinana ZUF na taliba homeland ase political dialogue tawduna athuba matamda yanaba puraknaba honagani haibige thajaba lei haire discussion aduda matam kuinadagi Jaliarong political issues sing ase laikhidraba Jaliarong people convention amasong India gi freedom fighter Rani Gadinliuna honakiba thabak thoram sing ning singhalle Cherola sinamaka taraduna Jaliarong gi saknairaba haipau jadanong amasong Rani mana homeland fangnabagi damak honaramba sing adu Jaliarong United Front na lokhatuna demand sing asi fangnabagi damak process tawba hauduna Jaliarong political issue asi loishinaba honagani haike Mamang chahegi August kunmathoida Thobal district ke Chandrakhongdagi COVID-19 positive oiba miyoi ama rims da laikhidaba adugi matungda ngasi nauna amok Thobal district hospital da laiba nursing college ki mahairoi ama positive oire mahak haukiba Monday gida mayumdagi nursing college dagi hostel da lairakpane mahak kanakna ruba miyoi tara manga ngasi test tawbada makoi loinamak negative oire Amaromda positive oire binapi mahairoi adu masagi mayumda Chorchampur da home isolation tawraga thamnaba khangankhre Muslim lining chatpa singi senglaba kumai ama oriba Idul Fitr ki mangoinana lakadoriba 19 suba Lok Sabha mikhalda Outer Manipur Parliamentary Constituency da mirep oinaba sem sariba Dr. Ellison Abon Maina mahaki constituency ki manung channa laiba district sing da khundariba Muslim ki masjid sing da chattuna acha athak sing khudol pibagaloinana yaifa paujal pikre Acha athak khudol piba amadi yaifa paujal pibagi thoram aduda Dr. Ellison Abon Mai amade mahaki tongan ba tim singna Juribam district ki masjid nifu Thawal district ki Hairok Assembly constituency ki manung channa laiba Nongpok sekmai da laiba masjid tara Khangabu Assembly constituency ki manung channa laiba Sangayumpham area ge masjid kuntra amade Wangjing Tentha Assembly constituency ki manung channa laiba Fundrai amadi Ukhongsang ki punna masjid tara tarukta koina chatuna pangthoke Loinana iftar gi thoram pangthoktuna acha athak singsu chaminakhi Dr. Ellison Abon Maina Muslim singi asigumba seng labakumai ama oiriba Idul Fitr ki maungoinana acha athak khudol piraba amadi yaifa paujal pirababu Muslim ichil inaw singi maikaidi ki thagatpa phongdokna rakhi Loinana naha ama oina miyam gi seba tawnaba tholakliba mahaki wakhalon busu thagatpa phongdokna rakhi Islam lining chatpa singi seng laba kathokpada yumpham oiba kumai Idul Fitr na lakpada lamdam masida khundaminariba ichil inaw sing maru oina lamdam asida chahi kaya gi mamangdagi nungsi janana khundaminaraklaba midei pangal ichil inaw singi mafamda Federation of Civil Society Organization Manipur na yaifa paujal pirakle chahi amagi manungda amuktang thokpa amuktang tangna pangthokba Islam lining chatpa singi tha ama chupna chara henba Ramzan gi matungda pangthokadoriba senglaba Idul Fitr kumaina lakpada lamdam asida khundaminariba furup singi marakta nungsi janaba chaukhatpa nungayai faba ingtappa amasung mangal naiba lamdam ama purakpa oirasanu loinana
Ramzan thagi manungda laita laira achau pisa khaidana chap manana chara henminakhiba amadi arai laita tathok tasin taunakhiba gumna lemhauriba punsigi tangkak singda amana amabu mating pangnaduna aikhoi maselgi marakta hena nungsinaba purakpa kumai ama oirasanu haina Federation of Civil Society ki Information and Public Relations Secretary Neris Mangangna Thadorakpa Cherol amana haire Lakadoriba Panchayat ki Mikhalda Changamdabi JP da Pradhan Mirep Oigani Haina Thaurang Toriba Social Worker MD Kamarudin gi Election Management Committee na Hayeng Pangthokadoriba Idul Fitr ka mari leinana Chana Thaknaba Polam Singh Khudol Tamkhre Yaripok Sangamdabi da Laiba MD Kamarudin gi Yumda Ngarang Pangthokiba Idul Fitr ki Khudol Tamba aduga mari leinana Mahakna Hai Islam Dharma Chatpa Singhi Khwaidagi Senglaba Ramzan Tha ama Chara Helaba Tungda Idul Fitr Kumai Asi Pangthokpane Idgah da Chatlaga Namaz Sonba Laikhidraba Singhi Kabar da Chatuna Ziyarat Tauba Laita Laira Singda Pithokpa Khudol Tamnaba Punna Chakmin Thaminaba Asina Kumai Asigi Masak Oire Asigumba Kumai Asida Mahak Nangamjaba Khara Committee ga Khutsam Naraga Changamdabi JP da Lairiba Kumai Asibu Pangthokadoriba Yumthong Khudingda Khudol Khara Tambane Masida Miyam da Harau Harau Lobibagi Damak Thagat Pasu Phongdorake Kumai Asina Lakpada Lamdam Asida Khundaminariba Furup Khudimak Nungsi Chanaba Amana Amagi Mateng Taunaba Chaukhat Pa Iramdam Ama Mapuna Ohenbiba Oirasano Loinana Aikhoi Misel Marakta Wakhal Tanadabadagi Thokpa Thauda Wathok Khudimaksu Mapuna Loishin Hankiba Oirasano Haike Imphal West ki Western Development Youth Club ta Composite Regional Center for Skill Development Rehabilitation and Empowerment ki midyang makada UCM na sinkiba Differently Able Come Awareness Program asida United Committee Manipur ki President Joy Chandra Konthau zamna karigumba miyoi amatana PWD da government na piba makhoigi hak amadi scheme sing da singnaba amadi khudong jaba launaba honorabade tuminna yengduna laithokloi haina phongdorake PWD da chapmanaba mathauna amadi maru oiba pibagi darkar amadi miyoiba khudimak chapmanai amadi chapmanaba hak phangpham thoi haiba wakhalon asi palladuna Educational Institute Singi Authorities Singda PWD ki changdraba yadraba learning equipment amadi assistive devices thamduna makoi su mayam ga manana haibagi manai haibagi wakhalonda makoi busu taramno okli haibasi pangthok pinaba haizike Jammu and Kashmir ki line of control manakta laiba punsta terrorist singna chathakiba attack amada Indian Army Rashtriya Rifles ki jawan manga sihan kiba amadi jawan amana sokhan kraba matung ngasi security forces singna Jammu and Kashmir gi yamna songba batadoria haina khangnaba forest ki manung singda changduna Pakistan terrorist sing fanaba search operation chathakre haire Pakistan Chathakiba search operation aduda security forces singna drone sing amadi sniffer dog sing season aduna terrorist sing aduna lotuna lairamgani chingnaba jaga singda operation adu chathakibani haire official gi oiba source amana hai Jammu and Kashmir gi border district oiriba Rajouri amasung Punch asi line of control manak nakpa maramna district ani asida security high alert John Singh oina lauthokre Bhimbar Gali dagina Punch fauduna chaliba gari sing thaudok adu thokraba matung lambi asida makhal amatagi gari chalan khidre karigumba public singna Punch da chatke hairabade mendhar fauduna chatnaba advice tauki haire official source asina makha taraduna ngarangi thaudok thokfam aduda National Investigation Agency NIA gi team ama laktuna ngasi mafam aduda yengsin khibaga loinana makha tana thaudok adugi matangda thizinba haukhre haire panba yai ngarang encounter terror operation da deploy tauba Rashtriya Rifles ke Jawan Singh Puba convoy gi gari singda Jammu and Kashmir gi line of control manak talaiba Punch yausilakpada terrorist singna nongmai kayamurum kapsinduna attack tauba horake tungda Jawan Singna tongba gari amada grenade langsinduna pokhaibada gari adu maina chake aduda mafam aduda Jawan manga sikhi amana tamthina sokhi haire Thagdok aduda laikhidraba Indian Army Jawan Singhi mafamda Chief of Army Staff General Manoj Pandey yauna Indian Army gi tongan bareng singda laiba personnel singna laikhidraba Indian Army singhi mafamda salute piduna ikai khomnaba utkhre haire
Makha tabada sanabagi pau pizari. Jiribam ki Babuparada Laiba Jiribam Higher Secondary gi Sanabungda Kanglaipak Students Association KSA Jiribam District Council na sinduna Sanaba Hokiba Tarani Thoirak Suba Jiribam Sports Meet ngarang loisin kre. Ngarang loisin bagi thoram aduda Jiribam gi Zonal Education Officer TH Amurasi Chanu, KSA Jiribam District Council ki President CH Achau Singh, KSA Head Office Imphal ki Vice President Seran Hemjit Meitei, Jimwak Jiribam ki President TH Zini Debi, KSA Jiribam District Council ki Advisor Bonson Lauriam Amade, IPSA Jiribam Branch ki Vice President G. Ibohol Sarmana, Chief Guest, President Amadi Guest of Honor Oina Saruk Yake. Loisan bagi sports ki Saruk Ama Oina Football COVID-19 test of Bada Mami TV News Update mit yung tabiri besingbu amukahana Krumjari.